Matamgi Manipuri Wari channel asibu tabiriba khwai pumnamakbu taramna okjeri. Ngasisu mahausagum Ojagi Lamhenbi manga suba tangkak amok puduna lakjeri. Mayam punna taminarasi. Laijasu mamaido chiptharap tawraduna khomlakli. Ayuk Nungcthoi paibatandan samna hairabada my crush khongdoi hulai haiba kwak amubi. Anju mamitu laijada phaina kengleduna. Hey, adu haibe bawara. Nang sakhoi tamojada crush oriduni. Nang nasungahan Miss Ozado crush oshaloka am haidaine. Aduna isu asisarse my crush oire waloire. Anju so mamang haina kiwa wado khangning singlikli. Nokmi laiji kileng jumduda khangin ka illaduna. Oizaro adu ngai ko se laija nangi crush to amtu doko noina bungse kai jage ai bo se am ngahali se kai gina habani da magi tanglap to bochi rai sidane aine thamoi se accident thokli se Anju na hari do laiji ki mana duna tadi laija di mamitu ikaina punsi bati yingduna laikri Anju so laijana po kumpirak drabaduda ikai mamai dunon khalakduna Ranbirda amuk tangdi yinglagi matagom yengkhalakli tan chanaru bahai gadra Ranbir na yenglakpaga hek mi chanaruri Ranbir so mikhat thakkadak silakli irang amaga loinaraga tawrakpanati Ranbir so Anju na mangoda yenglakpaduda kaidawre hanglakpagi maongni Anju di khangpriktum khangli tawfom khangda mamitu tra khapladuna mamaido yam thauna nonthakri Anju gi matawduda Ranbir so jingna haure haujukta gyan tarai angang dugi rang amaga reinaba minongtuna laijadi ayamba matamda mi yengbada jumna yengdi makukta haife chetharaga mabukning changna hekte yengli ningsinglai Anju hoida mangtambada Anjuna haikibado laija mangdoramliba nupado chap manaba ma taibungda asingboina laklaba thokladi nang nupadagi mamangda mangdorami haibe yadeko nangna nupado bu khanjaraba nungsijaraba mangdu tamthoklaradi thungma ngamaroi do Laiju nak vetordona machinana sonpikna sonjai Manipur sida aina pamanu papokti khalabani adubu ngasidi pakhang pharaga makhongna thongna ainginak talak ledana ai kanamtada mangdura manupan haiduk yadre kaino aina sinupa sida asam ngawrisiba yaton khak uba minoksina tina ngawe yaisini amuk tanganok lagladi wayam hainingde asinupase aibu kaidano mamadi ukreda koknina santhiyan mama pansilamdana ningsingwa thokdreba Anju su laijada yengde Ranbirda haifet ingnaga makut khuningduna thak laijagi makhutuda eladuna tutu noina bungi asiguma khunoksidane ba aina example oibada ikairise laijado nupado kadaidano ukibano haina kana ningsinaba laknaringai jeraktuda Anjuna khuningna ilakpaduda gyan khangta tai Anjuge paukhompi de mamitu yam thuna khapli makhutuna bendi loliba samatonduda huru ga leiraga nokfet ka tawarduna wakal nungai sida karan taslakano hainupi Anju ingangakna kaiba punsi basu wahai khara hairaga magi tangna nokpa minokto amuka sunoklakli migi thamoi bulaina sumhatpa ngamlaba adagumlaba minokto ubada class to the leiriba satri pumnamaki thamoi ayambadi mathak makha oli masa khanghaudana haidokna kibasu yauri sas sarna negire Mahaidu tabada Ranbirga punsibagado khangyengingne haujikan angang singsidi mata amani haibago mayamdagi maraktuda laijagi thamoido kharamatau thina accident thokli Ranbir so makhutu tungda pulaga khonjaldu kalnapna angangsa katu karing nganganu ai wahaige sarloyana nakibana maram oiraga ngasidagi maths ka science subject ka ani ase nogi mangda lebliba sir punsibana takpa tari Yes sir Satri mayamdo pulapna mungtangda harakpani Ranbirdo makha tarakdringai nupi saitege nupi macha ama phok haugalaga Sir kainomta kari hainingba hangwango Sir Sir punsibase pakhangla
Satri nupiduna hangliba wahangduda satra mayamdo amukaso yalang na nokli. Renberde phagi tugai tawali anuna satra singna yam kiboide. Hangning ba dong hangli. Alai jade khangprek tum khangi manga saikai yam khanjilode. Hamdik nupiduna hanglaklaba kanda masadu gyan khangta tai. Mabungna kari paukhom pirakani khanbada pakhatpa poklakli. Machinduda murung ga soladuna. Ishori bunga nupi thiramdabi pakhangoi birambi. Renbirdo nakfeta orduna punsibage na gongmaya duda magoglu kitanga jangsilaga. Sadra singse adum yabani. Yadiko itaudi hek lakpaga diman hek doisile. Kari khumdoino. Angang tare leiri na khumkrasiro. Punsibado pisam suklap Renbirda yenglikli. Mathamoididaso marol loli. Thainagi karando hojik fau halamdre haibagum. Renbirsu punsibagi paukhum ngairamdre nokfeta oraga mamaido anthoklaga. Pakhangni. Hai. Noi langsin baya deko. Asi hairaga khudang siriba gari duda haifet inglaga punsibada mo onsiladuna. Bel tagadaba minute kitang dangai ai thokjakrage sir. Oi sir. Adudi ai muthoklage go. Wai si hairamlaga Renbirsu thokre. Punsiba pakhangni haibaduda Satri irang phabi kharadi loire muktoiba irang saganaragli. Punsiba su register to haidoklaga pocketagi pen do lokthokladuna roll ko hawragli. Maya mathang kauri. Satri mathang phukphuk hauganaraga khomnari mathang khomnarakpana lainjigi matang yausilakle. 42 Nupi macha ma phuk haugalakladuna khomli. Yes sir. 43 Kaurakli bado laijiki roll number ni laijati tabi banati makutuna khadang da ngak manglana mata tauduna mamito yengkhiba ma da yengnaga ningai dana leiribani punsiba su khomlaktrabaduda ubliba spectu gi mathakta satra haugalak prahaina yungni yenglakli punsiba gi meeting duda yam wakhal nungaina irang sakalaka yenglamba satri kharade khangpriktum khangi yam chinglemna awat balai trabanu paduna yam sathiba meeting ama yenglakpaduda ngakpasu phaungnei makhoi masen onsinaraga murung ga sonari oima kari meeting na hojikedude yam sathi dongandro masak khopajasiga meeting sin magun mangi as handaki sarsimadi pot copy he punsiba somuka kaurakli 43 lakdrabao absent 44 present sir Punsiba su mathang kauri adu phawa gyan ta de laijado anjuna laijigi lingtumduda pop tharaga Hey charoi ngaubi manglingai duda nang roll hendokhrene laiji su gyan khangta tai gyan tarakpada roll kauri badu so 52 yoramle piri anjude yengladuna as kamaude kamain tong nyanja khangde horen roll kawl loraga hapion harase ahan bathing na bana misida akhoi crash ki mamangda aibu chop torida on thokni kai dorida ide asukoi ba matamse ikaiba chopa yaba thokdo kaya thokrabani adubu nongmata ikaiba haiba wahai se panmata khijaba laijani ikhang khangaudana ngasi hairak pasida anju su laijada ngakni yenglakle laijaso anju de yenglaga kaino adamangi yanga nuka kwa angubiside Anjo machino khomjilaga tik tum noklakli Hai gumdana laija nangi crush to seuja se oyoroda oira dongni kanamtana phela orpaga yaroi Anjo da tik tum nok thorakli makhata na nokli ma laholakana nangdi dawyai ne charoi pakhang so eba yahoba so oiramdaba masak su bhajaba leisabi makaina so ngangna banu pa so eba Adu kadoraba adu ngai khone laija nangi mangdoramba noi damcha dogi wafam dode kamdoraba duna mangi wada bala nu saida laktana langtro asi sarsi dom sumoi jargi mitya makana deba oiro adu laija nangi krase khar sathi dongwali ko nupadi sathi bana pakjabani bema atai laidi bema rol ko bolokre hagalaga rol apion hai horo Laijado mameto punsibada yenglaga peri Anjua
yam tale. Kamain tawne. Punsibasu roll kawadu loiraduna register du khumjeli. Aduga table mathaktuda thamnaga mamaidu tapna leithoragli. Line jaso anjuga ina phok haugalagli. Aduga makhongado letli machinduda haife tumthoklaga. Sir. Rasto yam ngakna line jada yinglagli. Punsibasu line jada set yinglagli. Aduga yam hong hadana. Kari haning ba? Line jayam ikaina makut aniduda suru kanairaduna. Aido roll khomong dresser. Roll kauringida kaidoro galai rubano. Pokning jangna dadade absent ban batabani. Line jasu ngahakdang duda puna makautoki nungtigi toina tawrakpa magi hainabi wangang sangang du tawsilakli. Kaino da sir? Mi tana lakcharaga absent ban bagyaroida. School car agabu absent oibadude wana teda. Akhoi sho school wana kajari ni. Soiba haisidi tammanga manate. Miyoi bagi minungsi ama yengbiduna roll habiu sir. Anjodo mamidu khanglaw thorai lai jagi phaiganduda khojina kannaga signagli. Punsi baso mamidu sukna yenglaga. Adugam discipline yaudaba. Ojana roll korde muna targalai wedro. Nasagi roll korido tasina dabida kari tawragalai rubano. Aina korido so amuktang daga kawwanate 2 times na korido. Atay ojada adugumado yaraso engondadi yare. Osithawaidade absent ban batabani. Class yaurge harakana phamu. Yauro haragana mapana thokibayani. Roll di haparoi. Punsibagi wahai kharadu tabada irang amaga loinana thawai tana yenglamba mayamdo tumin leine. Line jasu kirup yenglaga upai leita machinu paithoklamnaga tapna phamthagi. Aduga machinu daso tapna soli. Mangdana marwalama mabuk phariba. Taibangdana be. Ikaibadi tina pibagi waneba. Mayam mamangda tina nganglaga sangunga pokdrisina kaige. Nokpu nokningida. Punsibana hairibado ajumba wani kakfam leiti. Roll hapdabagi complaint tawruba yadre raso pai leiti line jada nungaitana yingduna lei. Punsibasu mamangi bench dagi satri amadagi lairikto lawarduna haifet yenglaga. Sir Loyana chapter kayam holamaga. Class 2 ki roll number 1 oiriba Rasto phok hawgalaga khumlagli. Sir, chapter 1 ki exercise 5.1 hot pollution 5.2 hot kadawani. Punsibado Raste yengladuna. Okay, fam. Aigidi ming khangle adubu noigidi khangri. Noi loina hoje ming hairaga leiradi matam se konaroi. Aduna hayeng torsi. Ngasidi bell su tarabanida question amakhakdang oiraso hotpa nangmri ngasi. Matam se lekna sijinaji. Aidi matam se yam lekna sijinaba pami. Satra pulaptuna. Yes sir. Adudi 5.2 ki hot power siko. Question number 1 duda yengnaro. Rasha famthakre Satra singduso punna lauragli. Yes sir. Punsibaso purit kudang do kitang takalaga. Blackboard managduda changseli. Aduga mamituna lyric to the yingnaga machinduda so kalab Satra singtana bahiragli. Question number 1. The sum of the square of two consecutive natural number is 61. Find the numbers. Question the blackboard ta iramnaga mamaido mulai thoraktuna makhataragli. Haibadi. The sum of the square of two consecutive haibadi thangnaba haiba. Thangnaba natural number anigi square dogi plus tawagi result say 61 tai haiba. Adu oiragadi find the number. Haujiki consecutive number natural number ani laukibado kari no haiba. Punsibadi maths kana hotli lai jaso anjugi makokda haifet joblap tawraga khonjal do taplapna. Anja asengbagi I roll happy yadre. Si ojase. I get grass oiraga mabuk am phati. Ngong do ribra kaino matau dore. Nungi thamoi palamadi ai dimang jaridana. Line jada piri ga tawraga beki mari duda makhut namaduna suru ga nairaga hairakpani. Anju sumamito punsibada hairap yenglaga maong mandana mathanta machinduda tapna hairakle. Mabuk phadong wande laija. Masi ojase yam lembase. Sir Loya khaiga manadi. Kadai de ki oi janu sibo. Yam aphaw sai. Adubudi saja sanuda. Aini yai. Nupa haidi khara phaw phai.
Asi haraga laijado tumina mung lekri. Wakaldadi amani. Aduga midengdudi punsibada amuk yengli. Anjusu punsibana metso olibaduda yengnaga lekri. Minute ani ahomok tumina leiruraga laijado kari ningsinglakpano khangde. Anjugi manakong mayadado jangsiladuna. Anjua. Ane. Ngasai lambida thengnai habado. Asi odasine. Akhoi school se khangdabagi mabi maina takpirineba. Aduga role hapiyu ga yadeba. Ai sum sauninglaktana ko. Ngasi my crush nabu phatayna tahurni ko. Ngamsu ngamlidabada. Aina bu tawni khaladi ngami bema. Yam limbaga sai masak khufajasiga. Yam satri dore male. Miss Nancy gaido rehawdo mansile magi maongside. Six bensa kok ani thangai naraga sanariba wari du karino. Class yawningdadi yam thuna thokhibe ani. Mayamna disturb tawgano. Punsibadu purit khudang du kiteng ta khalak tawraga masada phalap tawna liblaga nganglakpadudadi Hindi film gi hero nami from dai gi action tawdu male. Lai jiga anjugadu khangpre khangi makok da phat ai thoknei chumna leiri. Punsibasu makuta pairiba jok matek tuna lai jigi makok da thamlakle. Lai jadu amagaso khangpre khangi. Mayamdo lai jada loini ingnarakli. Lai jadi ikai budi layardana makutuna makok da haife nalaga mamituna punsibada yenglaga nokfetum tawsilakli. Rasti lai jigi minok tuda kari khalaga nokli no haibagum bisumdu suklap tawraga yengli. Punsibasu lai jigi minok tuda thamoida thuklawbagum phawri. Amukta adumna phawkhidri. Adubu punsiba kyan yam tana phathajari. Mong hadana lai jigi manakta kitang changsilaklaga. No haibana tele. Class tawringaida ingonda wari saba hawri kaigino. Namaidu kaidabro. Lai jadu fukka hawkaladuna. Aidi wari sandi sir. Oh, adudi nang aina hawja haibadu tahawbro. Lai jadu tahawba nate adubu magi anam kan mamatawdu tawragli tahawi haibagum mangkokadu namlakli. Phare dudi. Thangnaba natro number ani hero. Lai jadu punsibana dumaina question hanglakani ga khaludabani. Adubu khangawdana hanglakpaduda swai laukri. Anjuso mamana bibu kandaba yade matago makokdu kitang non tharap tawraga 3 ga 4 ga. Haro thuna. Hawju phaba du baw khangdradi kamai tawdurige. Punsibana khanglaw lawrakpani. Lai jaso pring jongkhali yam khangbaga sadana moktana setka hairakli. 3 ga 5 ga. Anjudo sori haibagum machina sugalakli. Machina tapna amuk solakli. Angawbi 5 haibana tene 4 haibadi. Soikraba chumna hairadra chopi ya weba. Punsibado lai jada haifiding laduna. Okay, famoyare lali. Laija mamit kado tagup ka khapladuna kem thausadana famthaki. Punsibasu mamaidu leithoklaga kitang chatlaga hanagi leifamduda amuk lepkhri. Lairik tu phat khumjelaga table mathaktuda thamlaga yam gyan tana hairakli. Yangwe ngangsa ai wa khara haige. Ai ganwega thengnarise ngasina hanbani. First time thengnaba numisida aini hek noige class ida changlakpaga nakhoi loinamak nungsiba pamuwa poi. Laijado mamai chu thokde punsibana nganglibado manna tari punsibasu makha tarakli. Aidi nakhoi loinamak afaba mi ama mo heningi. Aduna ai wa khara haige muna taw. Noisu satrani ai su satrani. I'm not a teacher. I'm dear friend. Ai se noigi marub amagum khalo. Ai gumba kaisu leitaba mana oja hekta oiba yaba nate. Ojagi thakti yamna wangi. Ojagi magun sidei asuki matik yami. Magun kun mathoi ni leiriba. Kun mathoi dugi manungduda aikhoidi ama ani dagi henu chen mangamloi. Punsibagi wadu tabatuda laijadu nokfet ka tawri. Peno set pairaga notebook du daga iraga anjugi mamang da set thangjeli. Anju su notebook du da haifet ka yengli. Anja masana yana ojani khanganu ga hai makhoi pawungse. Notebook du da iramliba laijigi mayik du da pabada anju do khangpre khangi. Laijigi notebook do khangin inthorak laga punsibana nganglibado pukning lupsena tari. Laijadi thausabi banate mamitu madi punsibada mitfam hongdi yengli. Aduga magi makok machadu da khaliba wakhaldu madi sangsara amadani leiribado yongning ba mafam jangduna yori. Punsibagi space matek tuda satra singso pukning lupsena tanari punsibasu makha tarakli. Nakhoi ekoi se
ꯃꯅꯤꯄꯨꯔꯁꯤꯒꯤ ꯐ꯭ꯌꯨꯆꯔꯅꯤ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯗ ꯅꯣꯏꯅ ꯇꯧꯒꯗꯕꯁꯦ ꯑꯣꯖꯥꯗ ꯈꯪꯗꯕ ꯋꯥꯍꯪ ꯍꯪꯕ ꯁꯨꯛꯂꯦꯞ ꯂꯦꯞꯄ ꯌꯥꯗꯦ ꯋꯥꯍꯪ ꯍꯪꯕ ꯃꯤꯟꯁ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯁꯦꯜꯐ ꯔꯤꯁꯣꯔꯁ ꯃꯤꯅ ꯇꯥꯛꯄ ꯂꯧꯁꯤꯟꯕꯒ ꯏꯁꯥꯅ ꯊꯤꯔꯒ ꯈꯪꯕꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯨꯀꯥꯎ ꯀꯥꯎꯔꯔꯣꯏꯗꯕꯅꯤ ꯄꯨꯟꯁꯤꯕꯒꯤ ꯌꯥꯝ ꯂꯦꯝꯅ ꯉꯥꯡꯂꯛꯂꯤꯕ ꯃꯆꯪ ꯑꯣꯏꯕ ꯋꯥꯗꯣ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇꯗꯤ ꯂꯧꯁꯤꯟꯕꯤꯕ ꯅꯠꯇꯦ ꯇꯔꯪ ꯑꯃꯗ ꯂꯩꯔꯤꯕꯗꯣ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯟꯖꯨꯒꯤ ꯃꯈꯨꯗꯨꯗ ꯈꯤꯇꯪꯒ ꯁꯤꯛꯂꯗꯨꯅ ꯑꯟꯖꯨ ꯑꯩꯒꯤ ꯀ꯭ꯔꯁꯁꯤꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯒꯁꯤꯗꯤ ꯅꯩꯔꯦ ꯌꯥꯝ ꯂꯦꯝꯗ꯭ꯔꯣ ꯃꯥꯏ ꯀ꯭ꯔꯁ ꯂꯦꯝꯁꯅ ꯒꯥꯏꯗꯨꯅꯤ ꯂꯥꯏꯖꯅ ꯇꯧꯔꯤꯕꯗꯣ ꯄꯨꯟꯁꯤꯕꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝ ꯇꯊꯤ ꯉꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯍꯧꯖꯤꯛ ꯇꯥꯟꯁꯤꯟꯕ ꯌꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯇꯥꯟꯁꯤꯜꯂꯨ ꯀꯣꯏꯁꯟ ꯍꯪꯕ ꯂꯦꯞꯀꯅꯨ ꯍꯧꯖꯤꯛ ꯍꯣꯠꯅꯗꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯩꯈꯣꯏꯗꯤ 12 ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯂꯛꯇ꯭ꯔꯤ ꯁꯝ ꯀꯛꯄ ꯑꯇꯩ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯂꯛꯏꯅꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ ꯑꯣ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯝ ꯀꯛꯂꯒ ꯂꯥꯏꯔꯤꯛ ꯇꯝꯂꯛꯑꯦ ꯍꯥꯏꯔꯤꯁꯤꯗꯤ